Yang hangba taibangpal ichik chiklamba punsi pumnamak mangkhre awatpa majit laita pumnamak mensinkre wakal pukning irumlumi nungaiba haraubagi minokna mahi oina palare yomlare nungsi pambisida Ironsu nga phadoba leibana yamna nganna famlomdagi roklami sumangna gari do khamle gari degi kumtharaklaga imunglomda wanga nangangna makhong lepaleitana changi Lushandribu zawlodubo barugi biting do masu yaudongni harga aisu sida lehurani mathantana ni tawrudoido Remi bu mukaudina yumyagi sofa da phamlami ne Jakhungi thongchal pau tholaga khumlei Nine sida leye laidana yaswa Bronsandi yawraktrabro Masu thabak thadokpa yadri mathangda yaholagi Hoi kaide Thabak na chilaga bu kari di upai lei Aduda nine dine Bronsan yawasi yamna nungai ni he adunani Mana su satningmani nga phaba khotpasi magi yam pamjabi subject ni Aduda thawal gi thabak to aisu masu amata yawdradi men taroi deba Aduna somna chalona aina sinarami Koi amadubu lotion krabo natraga thabak chakrab jalo Ayuki cha pau thautri hawgalam kiroinya Mauna hawdoktuba kakat khibani hozubaida Pung tara tarisibo kaidoriba made Dealer singi meeting pung baro da lei harga Asi haiduna khadik chapkhalaga pocketagi mobile sadoi George da call toksili Nupiga mari yena dana leiringai mobile khingakpoduda supam hori To amuseli somna ma phajana balaknaringai sida Tamna su makut komingai dida George ki makoto fatkan thog hawali Masamana dusu khara simjili khara susuga isaw mohri Ini ngasai de ngangise tadiba adu yamna ngang maja saidubo kayino thengkini haraga sum anam kale hore nangdradi isaw langge mo hairakani Umnumakse nupi nangnani aina di kamaina taisinbira kano aingondaga mana kai yahau thengjaraga Luhongba kuiringai da thabik kongai dana yumda lehningde hojingna thabakana chikhala kansidana aibu pharga muk thambire Gold su tatkre hanjina muk tawsile Yare sat hawgalo phone la idusu marugoi boiramni paikhalo kai haino hango hoi hogacharage Amung mayai duda gida muk phamdana mon maya degi phone da lamaga nakong da thami Iron su lawai limpude ek lakthari Minai macha dangdoribro ha ngasigi meeting sibo nga su phado bunina aina dingata thunyung kai chelei O thunno yungdrasu khongna chumna dum lakpa yabani mana gai mathau leitraga Iron sunopti khadangdi Ningna chatpasina ne khara hinaba adunani Dugo saida isau kapthari sina kai gino mo Aina mayanga manadana la haise khanganingba adugini Wow naire Yarba harauba yautragana party masindoiba Wati tawnu pa nangdoribro tana tara hewane As ai thokpa nangna chakhe nangna marol ama kaida leino yauraba Nana ID nga khara pharne aduda laga lejarabado saken ba Nga phabado ai senarogi nangwini yauraba meeting do agi mohota Yaroi chairman singi meeting duda aina kai tokjo haino As oise ai nangna chakhe yare Nangamako ngasidi kari ningsanga geba thabaka khangcha changngaktrese nan khani yumdaga leiba sangadamga tawi na thawro kushini natrane tamna da michi ga khachili khangja da ba eroni na mo is ai se tamna mo onthokpiraba nangna ha chalo da somda itu da haijabani thamoyare ai thengi solution ki phone da fat kaktat kraga tanne mandi famung dagi hagolaga bathroom da chumding changkhri Ramnana amuk mobile phidak amadi phajib singdo nana loisilami Makhada mukum tharakpada eron lerambatuda amuk kawi Dairon lamedana Oh la ai chache maki Yani nga phapam lomda changura dawni chado ko na thase asumdane mayam pulapna Hoi adusi ai dada sulusilorabani nga phambiramo Hoi Tamnasu chakumlomda mukchang ami Mana changakpatuda premina ibunguge chakara thongatpani
ꯃꯥꯒꯤ ꯁꯔꯨꯛ ꯈꯛꯇꯪ ꯁꯦꯝꯕꯤꯔꯣꯀꯣ ꯅꯪꯅ ꯏꯅꯦꯁꯨ ꯄꯥꯠꯂꯣꯝꯗ ꯆꯠꯂꯒꯦ ꯀꯥꯡꯁꯣꯏꯅ ꯁꯝꯖꯤꯜꯂꯒꯅꯦ ꯁꯠ ꯍꯦꯛꯇ ꯊꯣꯡꯈ꯭ꯔꯕꯅꯤ ꯍꯣꯏ ꯏꯅꯦ ꯔꯦꯃꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯖꯣꯔꯖꯀꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯈꯥꯏꯗꯣꯛꯂꯝꯃꯤ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯝꯃꯤ ꯖꯣꯔꯖꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯑꯝꯃꯤ ꯏꯔꯣꯟꯗꯤ ꯉꯥ ꯐꯥꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯔꯝꯗ꯭ꯔꯤ ꯇꯥꯝꯅꯥꯅ ꯁꯦꯝꯂꯝꯕ ꯆꯥꯛꯇꯨꯗ ꯑꯗꯨꯝ ꯃꯥꯁꯨ ꯍꯪꯗꯕꯤꯗ ꯆꯥꯔꯝꯃꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯛꯈꯨꯝ ꯑꯃꯅꯤ ꯆꯥꯔꯒ ꯃꯈꯨꯠꯇꯨ ꯁꯠ ꯍꯥꯝꯗꯣꯔꯛꯏ ꯀꯩꯅꯣ ꯍꯥꯎꯇ꯭ꯔꯕꯣ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯊꯦꯡꯉꯤ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕꯗ ꯑꯣꯏꯅ ꯐꯨꯊꯔꯒꯦ ꯌꯦꯟ ꯊꯣꯡꯉꯦ ꯍꯥꯏꯁꯤꯕꯣ ꯉꯥ ꯐꯥꯔꯒ ꯉꯥ ꯆꯥꯗꯕꯤꯗ ꯌꯦꯟ ꯊꯣꯡꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯁꯤꯔꯥꯡꯒ ꯇꯨꯔꯥꯡꯒ ꯉꯥ ꯊꯣꯡꯉꯣꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯑꯩꯁꯨ ꯁꯠ ꯍꯜꯂꯛꯀꯅꯤ ꯐꯖ ꯐꯖ ꯂꯩꯔꯝꯃꯨ ꯄꯥꯠꯇꯒ ꯀꯨꯝꯒꯅꯨꯀꯣ ꯌꯥꯝ ꯏꯪꯉꯤ ꯃꯈꯨꯠꯇꯣ ꯔꯦꯛꯇ ꯌꯥꯜꯂꯤꯕ ꯇꯥꯋꯦꯜꯗꯨꯗ ꯑꯃꯨꯛ ꯇꯩꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯆꯠꯈꯤꯗꯧꯔꯦ ꯈꯟꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯈꯔ ꯐꯤꯡꯅ ꯁꯠ ꯐꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯕ ꯏꯅꯔꯛꯂꯝꯃꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯃꯄꯨꯔꯣꯏꯕꯅ ꯍꯦꯟꯕꯦꯛꯇꯨꯒ ꯀꯣꯠ ꯑꯄꯥꯕꯗꯨꯃ ꯊꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯉꯥꯏꯈꯣ ꯏꯪꯅꯤ ꯉꯜꯂꯒꯅꯤ ꯃꯤꯇꯤꯡꯈꯛ ꯌꯥꯎꯔꯝꯃꯒ ꯍꯜꯂꯗꯧꯅꯤ ꯆꯠꯂꯨꯈꯤꯒꯦ ꯐꯖ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯐꯤꯡꯅ ꯆꯪꯁꯤꯜꯂꯒ ꯇꯥꯝꯅꯥꯒꯤ ꯈꯖꯩꯗ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯁꯠ ꯊꯦꯡꯂꯝꯂꯒ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯑꯃꯨꯛ ꯊꯣꯛꯈꯤ ꯇꯥꯝꯅꯥꯁꯨ ꯈꯖꯥꯏꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯜꯂꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯊꯨꯅ ꯕꯦꯜꯀꯣꯅꯤꯗꯨꯗ ꯆꯦꯟꯊꯣꯔꯛꯑꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯖꯣꯔꯖꯁꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯀꯥꯔꯗꯨꯗ ꯀꯥꯈꯠꯂꯝꯗꯥꯏ ꯇꯣꯏꯅ ꯌꯦꯡꯖꯕꯗꯨꯒꯨꯝ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯅꯤ ꯉꯁꯤꯗꯤ ꯇꯥꯝꯅꯥꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯖꯩ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯃꯇꯣꯟꯗ ꯃꯆꯤꯟꯅ ꯆꯨꯞꯄꯒ ꯃꯆꯤꯟ ꯃꯄꯥꯗ ꯃꯈꯨꯠꯇꯣ ꯈꯨꯖꯦꯡꯋꯥꯏꯗꯣ ꯊꯝꯃꯒ ꯐꯨ ꯂꯥꯎꯅ ꯇꯥꯝꯅꯥꯅ ꯑꯣꯟꯈꯠꯇꯨꯗ ꯀꯥꯝꯂꯝꯃꯤ ꯑꯗꯨꯒ ꯕꯕꯥꯏ ꯇꯧꯔꯝꯃꯒ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯈꯔ ꯏꯀꯥꯏꯔꯞꯁꯨ ꯇꯧꯅ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯤ ꯅꯥꯀꯟ ꯑꯃꯗꯅ ꯅꯤꯡꯉꯣꯜꯅ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯁꯦ ꯑꯩꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯅꯝꯃꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ ꯗꯦꯟꯃꯥꯔꯛ ꯉꯛꯂꯞꯅ ꯀꯩꯕ ꯅꯪꯅ ꯅꯇꯩꯃꯅꯤ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯔꯤꯕꯗꯣ ꯑꯩꯒꯤ ꯏꯅꯝꯃꯒꯤ ꯃꯅꯝꯃꯅꯦ ꯈꯪꯉꯕ ꯃꯅꯝꯃ ꯅꯣꯏ ꯅꯅꯝꯃꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯇꯥꯝꯅꯥꯗꯨꯔꯣ ꯑꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯅ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯂꯩꯇꯦꯅꯦ ꯑꯁ ꯗꯦꯟꯃꯥꯔꯛꯇꯣ ꯐꯖꯅ ꯑꯃꯨꯛ ꯐꯠꯁꯝꯗꯣꯔꯦ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯨꯄꯥꯈꯩꯅ ꯃꯁꯛ ꯂꯣꯏ ꯈꯪꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯅꯤꯡꯉꯣꯜ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯪꯒꯤ ꯂꯝꯆꯠꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯅꯨ ꯅꯪ ꯗꯦꯟꯃꯥꯔꯛ ꯅꯤꯡꯉꯣꯜ ꯁꯥꯎꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯅ ꯁꯦ ꯑꯝꯇ ꯇꯞꯊꯣꯛꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯤꯕ ꯑꯩꯗꯤ ꯁꯦꯡꯅ ꯃꯥꯒ ꯀꯣꯏꯅꯈꯤꯕꯗꯤ ꯂꯩꯇꯦ ꯑꯩꯗꯒꯤ ꯁꯦꯜ ꯈꯔ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯤ ꯑꯩꯒ ꯈꯔ ꯂꯣꯏꯅꯕꯅꯤ ꯁꯥꯎꯅꯕꯁꯦ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯕ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯑꯍꯜ ꯂꯃꯟ ꯊꯥꯔꯒꯦꯀꯣ ꯑꯩꯗꯤꯅꯦ ꯅꯪꯒ ꯂꯣꯏꯅꯕ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯅꯦ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯃꯀꯥ ꯐꯣꯡꯂꯛꯄ ꯌꯥꯔꯣꯏ ꯁꯥꯔꯪꯅꯤ ꯈꯪꯅ ꯈꯪꯅ ꯑꯩ ꯆꯣꯡꯁꯤꯟꯕꯁꯨ ꯄꯥꯝꯗꯦ ꯅꯦ ꯅꯤꯡꯉꯣꯜꯗꯣ ꯐꯠ ꯊꯠꯆꯤꯜꯂꯛꯏ ꯌꯥꯔꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯄꯛꯆꯥ ꯆꯥꯔꯒꯅꯦ ꯄꯪꯂꯩ ꯂꯩꯕ ꯃꯤꯇꯤꯛ ꯃꯤꯔꯨ ꯈꯪꯗꯕ ꯅꯠꯇꯦ ꯍꯣꯏ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯑꯩ ꯃꯥꯡꯍꯧꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯩ ꯃꯥꯡꯅꯤꯡꯗꯦ ꯑꯗꯨꯒ ꯑꯃꯅ ꯅꯄꯥ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒ ꯑꯩꯅ ꯅꯪ ꯄꯥꯝꯗꯧ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯤꯟꯐꯝꯅ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯕꯅꯤ ꯅꯪꯒꯤ ꯅꯄꯥꯅ ꯆꯥꯎꯒꯦ ꯆꯥꯎꯔꯕꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯈꯛꯅꯤ ꯑꯣꯜꯋꯦꯁ ꯔꯤꯃꯦꯝꯕꯔ ꯗꯦꯠ ꯕꯥꯏ ꯁꯥꯎꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯤꯡꯉꯣꯜ ꯗꯦꯟꯃꯥꯔꯛꯀꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯟꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯗꯦꯟꯃꯥꯔꯛꯅ ꯂꯩꯕ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯎꯅꯔꯝꯕꯅꯤ ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯁꯦꯛꯃꯥꯏꯗ ꯍꯥꯏꯊꯔꯛꯄꯗ ꯄꯨꯡ 3 ꯇꯥꯗꯧꯔꯦ ꯉꯁꯥꯏꯗꯤ ꯃꯤꯇꯤꯡ ꯂꯣꯏꯕ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯁꯪꯒꯣꯏꯗ ꯒꯥꯔꯤ ꯊꯧꯒꯠꯂꯛꯇꯨꯅ ꯈꯥꯝꯈ꯭ꯔꯦ ꯇꯥꯝꯅꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯑꯝꯃꯤ ꯇꯥꯝꯅꯥ ꯇꯥꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯜꯂꯛꯑꯦꯅꯦ ꯀꯥꯗ ꯆꯪꯉꯛꯄꯅꯤ ꯀꯥꯗꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯀꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ ꯁꯤꯅꯃꯣ ꯐꯤꯔꯣꯜꯒ ꯍꯣꯡꯗꯦ ꯇꯥꯝꯅꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯒ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯆꯥꯛꯈꯨꯝ ꯇꯦꯔꯦꯁ ꯃꯊꯛ ꯕꯥꯠꯔꯨꯝ ꯂꯤꯚꯤꯡ ꯔꯨꯝ ꯈꯨꯗꯤꯡꯗ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯇꯥꯝꯅꯥꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯤꯟ ꯊꯨꯡꯈꯩ ꯃꯆꯤꯟꯗꯁꯨ ꯃꯀꯣꯜ ꯈꯔ ꯊꯣꯛꯅ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯕꯣ ꯑꯩꯅ ꯆꯠꯊꯣꯛꯎꯒꯅꯣ ꯍꯥꯏꯔꯒ ꯀꯔꯥꯏ
ꯐꯥꯔꯝꯗ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯥ ꯈꯔ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯖꯣꯔꯖꯅ ꯇꯥꯝꯅꯥꯅ ꯊꯤꯔꯝꯕꯗꯨ ꯆꯪꯁꯤꯜꯂꯒ ꯗꯗꯥ ꯏꯇꯩꯃꯗꯤ ꯉꯥ ꯐꯥꯕ ꯌꯥꯎꯍꯧꯕꯅꯦ ꯄꯥꯠꯇ꯫ ꯉꯥ ꯐꯥꯕ ꯌꯥꯍꯧꯏ ꯍꯥꯏꯗꯨꯗ ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯀꯩ ꯍꯥꯏꯕ ꯉꯥ ꯐꯥꯕ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ? ꯊꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯉꯥ ꯐꯥꯐꯝ ꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯠꯁꯦ ꯈꯤꯇꯪꯁꯨ ꯆꯥꯎꯕꯅꯤꯅ ꯈꯔꯁꯨ ꯆꯠꯂꯤ ꯈꯣꯡꯅ ꯃꯇꯦꯛ ꯑꯃ꯫ ꯃꯐꯝꯗꯣ ꯌꯧꯅꯤꯡꯕꯒꯤ ꯍꯧꯅꯕꯤ ꯐꯤꯡꯅ ꯃꯈꯣꯡ ꯊꯥꯡꯉꯤ꯫ ꯄꯥꯠꯀꯤ ꯄꯥꯂꯤꯗꯨꯁꯨ ꯃꯨꯁꯤꯟꯃꯨꯕ ꯐꯤꯠ ꯐꯤꯠ ꯂꯪꯕ ꯑꯃꯨꯕ ꯈꯣꯡꯎꯞꯇꯨꯃ ꯄꯣꯠ ꯆꯥꯏ ꯇꯧꯗꯨꯅ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯣ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯉꯤ꯫ ꯄꯥꯠ ꯌꯧꯔꯛꯄꯗ ꯉꯥ ꯐꯥꯐꯝ ꯌꯧꯔꯛꯄꯗ ꯆꯞ ꯂꯦꯞꯇꯨꯅ ꯏꯌꯥꯏꯗꯨꯗ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯡ ꯁꯤꯠꯇꯣꯛꯈꯤꯕꯒꯤ ꯏꯁꯤꯡ ꯀꯌꯥ ꯌꯥꯎꯗ꯭ꯔꯕ ꯄꯥꯠꯇꯨꯒꯤ ꯃꯌꯥꯏꯗ ꯂꯩꯈꯣꯝꯅ ꯐꯥꯏꯒꯟ ꯌꯧꯈꯩ ꯄꯨꯊꯕ ꯃꯔꯛꯇ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯉꯥ ꯀꯟꯅ ꯈꯣꯜꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ꯫ ꯁꯪ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯃꯌꯥꯝ ꯂꯩꯔꯤꯗꯨ ꯎꯗꯈꯩ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯑꯣꯏ ꯀꯩꯗꯧꯔꯤꯅꯣ ꯅꯪ? ꯇꯥꯝꯅꯥꯗ ꯅꯠꯇꯅ ꯑꯗꯥꯏꯗ ꯂꯩꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕꯁꯤꯡꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯗꯨꯅ ꯆꯣꯡꯈꯠꯄꯐꯥꯎ ꯌꯥꯎꯔꯤ꯫ ꯃꯈꯨꯠ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯃꯦꯜꯂꯒ ꯅꯥꯝ ꯑꯃꯅ ꯃꯈꯨꯠ ꯈꯠꯂꯒ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯪ꯫ ꯇꯥꯝꯅꯥꯁꯨ ꯄꯔꯦꯡꯗꯨꯗꯒꯤ ꯉꯥ ꯐꯥꯅꯤꯡꯃꯟꯕꯅ ꯂꯣꯏꯗꯧꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯗꯨꯒ ꯀꯥꯔꯛꯑꯒꯦ꯫ ꯅꯅꯥ ꯌꯥꯝ ꯀꯟꯒꯅꯨꯀꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯒꯩ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯀꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯅꯥꯛꯇ ꯂꯦꯞꯄꯝꯕ ꯑꯦꯔꯣꯟꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯄꯤꯛꯊꯔꯒ ꯌꯦꯡꯅꯤꯡꯉ ꯌꯦꯡꯕꯤꯔꯨꯅꯨ ꯅꯪꯅ ꯌꯨꯝꯕꯥꯜꯂꯛꯄ ꯃꯇꯩ ꯃꯅꯥꯎꯒꯤ ꯁꯤꯟꯖꯩ ꯀꯅꯥꯝ ꯏꯀꯥꯏꯅꯗꯅ ꯌꯦꯡꯅꯗꯕꯅꯤ ꯅꯪꯅ ꯅꯊꯧ ꯂꯩꯇꯒꯩ ꯌꯦꯡꯉꯒ꯫ ꯏꯁ ꯅꯧꯕꯒꯥꯏ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯕꯣꯏꯔꯦꯗ꯫ ꯇꯥꯅꯤꯡꯗꯦ ꯅꯪ ꯃꯣꯏ ꯀꯩ ꯈꯪꯗꯅ ꯂꯨꯍꯣꯡꯕ ꯀꯨꯏꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯅꯦ ꯌꯥꯝ ꯀꯟꯅ ꯅꯧꯔꯤ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯗꯤ꯫ ꯇꯥꯝꯅꯥꯁꯨ ꯖꯣꯔꯖꯅ ꯁꯥꯎꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯀꯨꯏꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯕ ꯀꯤꯔꯝꯃꯤ꯫ ꯉꯥ ꯈꯣꯂꯤꯗꯣ ꯂꯦꯞꯄꯒ ꯃꯈꯣꯡꯗꯣ ꯐꯨꯛꯇꯨꯅ ꯊꯥꯡꯉꯤ ꯀꯥꯈꯠꯂꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯁꯤꯡ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯉꯥꯖꯥꯎꯁꯤꯡꯗꯨ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯁꯧꯈꯩ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ꯫ ꯇꯥꯝꯅꯥꯅ ꯃꯈꯣꯡ ꯐꯨꯛꯑꯒ ꯊꯥꯡꯕꯗꯨꯗ ꯆꯥꯔꯝꯕ ꯉꯥꯖꯥꯎꯁꯤꯡꯗꯣ ꯃꯥꯕꯨ ꯐꯥꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐ꯭ꯔꯟ ꯆꯣꯡꯈꯠꯂꯛꯄꯗꯨꯗ ꯇꯥꯝꯅꯥꯒꯤ ꯊꯕꯥꯛ ꯋꯥꯏꯗ ꯄꯥꯟꯗꯨꯅ ꯃꯅꯤꯡꯗ ꯈꯪꯉꯥꯏ ꯍꯦꯛ ꯍꯥꯏꯊꯩ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯥꯝꯅꯥꯁꯨ꯫ ꯐꯤꯕꯝꯗꯨꯗ ꯄꯥꯈꯠꯈ꯭ꯔꯦ ꯄꯥꯠ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯂꯨꯈꯝꯗꯨꯐꯥꯎ ꯂꯩꯈꯣꯝ ꯇꯩꯔꯤ꯫ ꯉꯥ ꯐꯥꯔꯝꯕꯁꯤꯡꯗꯨꯗꯤ ꯀꯟꯅ ꯋꯥꯟꯊꯈꯩ ꯅꯣꯛꯏ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯡꯗꯨꯗ ꯇꯥꯝꯅꯥꯒꯤ꯫ ꯃꯌꯥꯝꯅ ꯅꯣꯛꯆꯔꯨꯁꯨ ꯄꯥꯈꯠ ꯆꯥꯎꯕ ꯅꯨꯄꯥꯁꯤꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯆꯦꯛꯁꯤꯟꯗꯕ ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗ꯫ ꯂꯩꯔꯥꯏ ꯑꯀꯪꯕꯗꯨꯗ ꯂꯦꯞꯄꯒ ꯇꯥꯝꯅꯥꯗ ꯃꯈꯨꯠꯇꯨ ꯄꯤꯔꯛꯏ꯫ ꯁꯦ ꯁꯥꯃꯨ ꯆꯤꯡꯈꯠꯀꯦ ꯀꯥꯔꯣꯅꯦ ꯁꯥ꯫ ꯅꯪ ꯑꯃ ꯑꯩꯅꯦ ꯋꯥꯌꯦꯡ ꯋꯥꯅꯤꯡꯗꯦ ꯁꯥꯐꯨ ꯀꯜꯂꯝꯃꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ? ꯀꯜꯍꯧꯗ꯭ꯔꯦ ꯀꯩꯝꯇ ꯇꯧꯍꯧꯗ꯭ꯔꯦ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣꯁꯦ꯫ ꯌꯥꯔꯅꯤꯌꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯅꯤ ꯑꯗꯨꯝ ꯀꯥꯔꯛꯑꯒꯦ ꯏꯇꯣꯝꯇ꯫ ꯀꯥꯗꯧꯔꯤꯕ ꯅꯪꯁꯦ ꯍꯥ ꯅꯊꯟꯇ? ꯉꯥ ꯃꯆꯥꯅ ꯈꯖꯤꯛ ꯊꯦꯡꯕꯗ ꯇꯨꯕ ꯅꯪꯅ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣꯅꯦ ꯁꯥ꯫ ꯇꯥꯝꯅꯥꯁꯨ ꯖꯣꯔꯖꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨꯗ ꯂꯥꯝꯗꯨꯅ ꯁꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯀꯟꯅ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯛꯏ꯫ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯣꯡ ꯃꯁꯥꯗꯨꯗ ꯃꯨꯔꯩꯅꯕ ꯂꯩꯇꯥꯟꯗꯨꯅ ꯄꯛꯄꯗꯨꯁꯨ ꯍꯦꯛ ꯐꯖꯩ꯫ ꯃꯤꯒ ꯌꯦꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯤ ꯂꯩꯈꯣꯝ ꯄꯛꯄꯗꯨꯐꯥꯎ꯫ ꯈꯝꯕꯟ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯑꯁꯨꯛꯄ ꯃꯤꯠꯌꯦꯡ ꯈꯨꯠꯁꯥꯎꯅꯕ ꯃꯔꯛꯇꯨꯗ꯫ ꯌꯨꯝꯗ ꯆꯠꯁꯤ ꯊꯨꯅ ꯃꯥꯡꯊꯔꯣ꯫ ꯉꯥꯏꯈꯣꯕ ꯂꯩꯈꯣꯝ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯥꯗꯣꯔꯛꯈꯤꯒꯦ ꯌꯥꯝ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯂꯩꯈꯣꯝ ꯀꯦꯖꯤ 5-6ꯁꯦ ꯄꯨꯔꯒ ꯆꯠꯄ ꯉꯝꯃꯔꯣꯏ꯫ ꯌꯨꯝꯒꯤ ꯇꯦꯡꯀꯤꯗ ꯊꯥꯗꯣꯛꯑꯣ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯅꯪꯕꯣ? ꯆꯩ ꯂꯥꯛꯀꯅꯤ ꯃꯥꯡꯊꯧ ꯆꯠꯁꯤ꯫ ꯍꯟꯗꯛꯇꯤ ꯃꯤ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯆꯤꯔꯣꯜ ꯑꯣꯏꯅ ꯆꯩꯔꯛꯄꯅꯤ꯫ ꯀꯥꯈꯠꯃꯤꯟꯅꯔꯦ ꯑꯅꯤꯃꯛ꯫ ꯇꯥꯝꯅꯥꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤꯒ ꯌꯨꯝ ꯇꯥꯅ ꯆꯠꯂꯣꯏ ꯑꯩꯕꯨ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯊꯥꯡꯉꯒ ꯄꯨꯔꯗꯤ ꯀꯨꯝꯍꯩ ꯑꯣꯏꯅꯤ ꯇꯨꯃꯤꯟ ꯆꯠꯂꯨꯀꯣ ꯑꯩꯕꯨꯗꯤ ꯀꯥꯏꯗꯦ ꯊꯝꯃꯨꯔꯣ꯫ ꯏꯈꯣꯡ ꯄꯥꯟꯖꯩ꯫ ꯑꯩꯗꯤ ꯈꯨꯇꯪ ꯄꯥꯟꯕ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯅꯆꯤꯟꯒꯗꯣ ꯌꯥꯝ ꯇꯨꯝꯁꯤꯜꯂꯛꯀꯅꯨꯀꯣ ꯊꯣꯛ ꯂꯥꯎꯅꯅꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯝ ꯂꯪꯁꯤꯜꯂꯛꯆꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ꯫ ꯂꯩꯈꯨꯝꯗꯨꯅꯦ ꯀꯩꯅꯦ ꯇꯥꯝꯅꯥꯁꯨ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯆꯠꯅ ꯆꯠꯅ ꯑꯃꯨꯛꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯋꯥꯔꯤ ꯂꯤꯔꯤ꯫ ꯉꯁꯥꯏꯅꯦ ꯑꯩꯅ ꯀꯃꯟ ꯑꯆꯧꯕ 2 ꯐꯥꯏꯅꯦ ꯈꯪꯉꯕ? ꯅꯪꯗꯤ ꯎꯖꯔꯝꯃꯔꯣꯏ ꯈꯨꯆꯥꯎ ꯑꯃ ꯑꯗꯨ ꯊꯣꯡꯗꯣꯏꯅꯦ ꯍꯣꯔꯦꯟ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛ ꯉꯥ ꯊꯣꯡꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯐꯥꯕ ꯉꯥ ꯌꯥꯎꯏ꯫ ꯊꯣꯡꯕꯗꯤ ꯃꯤ ꯅꯦꯛꯑꯒ ꯊꯣꯡꯉꯤ ꯑꯩꯁꯨ ꯄꯥꯠꯇ ꯂꯩꯔꯝꯅꯤꯅ ꯊꯣꯡꯕ ꯌꯥꯎꯗ꯭ꯔꯦ꯫ ꯉꯥꯗꯣ ꯉꯁꯤ ꯂꯣꯏꯅ ꯌꯥꯔꯗꯤ ꯐꯥꯗꯣꯛꯁꯦ ꯍꯥꯏꯗꯨꯗ ꯑꯩꯁꯨ ꯌꯥꯎꯕꯅꯤ꯫
Tamnana liraklibudu tabada kyam kuirage pata kumba ngasai nga phaba hobode yaure as ingra kansida nangsidiba kaidi ingmano patkine yakwa nungsa duda ingbaga tangda cho maning nomda onthoraklaga mamai du usilei tu mai mit kase ma ngak tangai subra atu haram laga mok mamai du leithokiduna chatpa hui nongmata patkumba natabanina nungsa do manadabanina ne na doine khangdri nang narui kari khangdana yam hai pasari no thaini yumda ahing maraktane thabak mayam ama tawri khangsu khangdana aina ngangba sakpase nang suklou lodine kaida lodriba leikhom ne kaine sandal do makunna pairaga mangda phadra chatliba nupisida yengna inaduna aina pata kumangonu haibana tro lakhungdo sandal tongdido naara haibani nade leikhom mayam sida kamaina nabaga changdoino khong khusibau jam thorakki yade nang nei otpase yam oli leuriba mayam do nupa ngantani ne bab taw ko nupi nang nebri mi siyari tudi yam khumida ising yam pamra haibo ahing amane tangkhai da thadara thamni ko je yum yorokle tingki makhung da jangsin khre batil amada ising ya dona lainang singdo jom haida dona thadomi nupa dasu manang leptuna sanglibani ngasai khedi ising na nga khapagi bit ta leirubana ingba khamnamde hojikta da nik bahuri makuk tusu lukhamda lekhom tairakpagi taithomi bathroom da ising asabana tawda nupi nangbo imung changma nungai tre lekhom mayam siga se adu idi sasa tawne ingani ne wa ngang badana kulep kanu ne soidena na batare ko nang namna su prap lusaraga polangkok tagi phane khau tai da bama premi ge forum bado sat hongdoklaga atumba phane fido amuk thadoi loiraba matungda khudengda serve kra hapchilaga tingsalami adu lorga muk George ki mang thaduna kada punna changminarei masamdusu sanga sangbaga yamsu yambana masado ung ingali okuk chipa amu hori hair dryer na masa thaktak ni kai khangali George tu sungye ngambadagi prabab changsilaga hair dryer do muli station code mari asang mama upudagi puthoraga phamungi nakan table du thamai ya phamung da kaw namna su haibi ili phamung da kai George na blanket tu na yomsilaga thami station code asang baduda dryer ge mari de thingjinduna mai on namuk tawi manoi na kangali tamna gi masam asang bado masamdo phajana kangali kuina di changami adagi mo station code to thangthakre tamna na tonggadaba mojado mo fianagi porklaga tungnaba pirami se tungchalo hoi mojado tongsin amu harklami siri ingmana sakhodana kanmido tamtha sida sakhoba mayamga manaba dihe odi ongphai amuk phamumda prabab karaklaga tamnagi blanket mo phajan subchinna bo honei makuk kitang tingthorakpuda amuk chairmi tingthokunu ne nakut kase tamna su blanket to phadhai doga George ke phomung saba bakut khudang duda intrik ingba makutuna konsilei sir ingmana kita arumba lokuzagi nungai tramale nupado fatkum tharuraga station code to mo table duda thangalei electric room heater macha dugi jack ta thingzilaga phamung da thangalei blanket tuna ma syawna pulapna insilaga tamna bulumna konsin birami aduga sagatnaba tamna gi mukut ayingbadusu suru noibi aibo intami nangina sa thengbada barap singai kre aina hab ilamadi pharoidrabase ngasai isingna leibedadi ingde khatpad ingriwarmi nangamane ngangba sakko amlogde ko tamna George na ngangi dukatade mana thokpa mahiri ngasai ne dadadi uhodre nga phari ngaida lin ahumuk isingna chel ikhangaba aduga mu noklaga hari adugane nga promoy lermiba adidi aina phaba ngamdabanina angang nupa machane masak thiba cartoon manba comedian tawbudo mana phakre jayamni nupi nangne ai iyam kai ko nangi wariga tataningde aina kai tawdana adugam sauri kai gino mi amamangduda adusu nupa ngakta adugi mamangduda naya higatana nga pharineba nang toromdudo ai loi ui haisini comedian tawba nanawgi phagida
ꯅꯪꯅꯒꯅꯦ ꯍꯤꯒꯠꯂꯝꯗꯣꯏꯗꯣ ꯑꯩ ꯂꯣꯏꯅ ꯎꯏ ꯍꯥꯏꯁꯤꯅꯤꯀꯣ ꯃꯇꯥꯡ ꯆꯥꯗ ꯈꯝꯃꯟꯕ ꯖꯣꯔꯖꯀꯤ ꯃꯑꯣꯡꯗꯨꯗ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯌꯥꯝ ꯄꯛꯇꯦꯍꯦ ꯁꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯉꯥ ꯌꯥꯝ ꯐꯥꯅꯤꯡꯉꯗꯤꯅꯦ ꯐꯥꯔꯣꯅ ꯉꯥꯒ ꯂꯣꯏꯅ ꯂꯪꯈꯥꯏꯔꯨꯅꯤꯀꯣ ꯍꯧꯖꯤꯛ ꯆꯥꯔꯣꯏ ꯍꯣꯔꯦꯟ ꯉꯥ ꯆꯥꯔꯣꯏꯕ ꯑꯩꯅ ꯌꯥꯔꯣꯏ ꯆꯥꯗꯕ ꯃꯤꯅ ꯋꯥꯅ ꯐꯥꯔꯒ ꯆꯥꯔꯣꯏ ꯀꯥꯏꯅꯒ ꯍꯦꯛ ꯆꯥꯗꯕꯗ ꯏꯕꯥꯅꯤ ꯀꯧꯅꯔꯣꯏ ꯏꯪꯕ ꯈꯔ ꯐꯔꯕꯣ ꯇꯥꯝꯅꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯒꯤ ꯑꯆꯧꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯨꯂꯞꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯤ ꯈꯨꯠꯅꯦꯅ ꯑꯥꯏꯁ ꯑꯣꯏꯔꯤꯕ ꯉꯁꯥꯏꯗꯩ ꯅꯣꯏꯔꯤꯁꯦ ꯁꯥꯒꯠꯂꯣꯐꯣ ꯌꯥꯗꯦ ꯈꯔ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯤꯇꯪ ꯁꯥꯒꯠꯂꯦ ꯑꯊꯤ ꯍꯧꯔꯦꯗꯣ ꯑꯃꯨꯛꯀꯁꯨ ꯍꯥꯛꯇꯤ ꯈꯜꯂꯛꯑꯝꯃꯤ ꯑꯊꯤ ꯗꯣꯛꯇꯔ ꯆꯠꯁꯤꯜꯂꯣ ꯌꯥꯅꯤꯌꯦ ꯅꯥꯇꯣꯟ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯄꯩꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯃꯇꯥꯡꯒꯤ ꯆꯥꯗꯅ ꯄꯥꯈꯠ ꯌꯥꯝ ꯆꯥꯎꯏ ꯔꯦꯃꯤꯅ ꯃꯄꯥꯟꯗꯒꯤ ꯕꯦꯃꯥ ꯍꯥ ꯖꯣꯔꯖꯅ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯗꯨꯒ ꯅꯦ ꯇꯨꯝꯈ꯭ꯔꯦ ꯏꯆꯦ ꯐꯔꯦ ꯏꯪꯗꯅꯕꯅꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯀꯣ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯩꯅꯤ ꯃꯥꯅ ꯄꯥꯠꯇ ꯂꯩꯔꯨꯏꯗꯣ ꯑꯗꯨ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯐꯔꯦ ꯔꯦꯃꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯥꯝꯅꯥꯅ ꯀꯩꯅꯣ ꯇꯨꯝꯁꯨ ꯇꯨꯝꯗꯅ ꯉꯥ ꯄꯨꯈꯠꯂꯛꯑꯃꯅꯤꯌꯦ ꯑꯩꯅ ꯐꯥꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯃꯨꯉꯥ ꯑꯩꯅ ꯁꯣꯝꯗ ꯅꯥꯅꯦꯅ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯦ ꯉꯥ ꯑꯃꯅꯤ ꯐꯥꯕꯁꯤꯗ ꯅꯃꯥꯏ ꯅꯨꯃꯤꯠ ꯂꯣꯏ ꯊꯛꯀꯠꯈ꯭ꯔꯦꯕ ꯑꯩ ꯎꯕꯗ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯩꯉꯣꯟꯗꯒꯤ ꯉꯥꯏꯅ ꯂꯨꯝꯕꯩ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁ ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ ꯆꯣꯡꯂꯝ ꯆꯥꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯗꯦ ꯅꯣꯡꯗꯝꯃꯒ ꯑꯦꯐ꯭ꯔꯦꯁ ꯂꯩꯅꯔꯝꯕ ꯌꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏ ꯀꯣꯃꯦꯗꯤ ꯅꯅꯥꯎ ꯍꯣꯏꯒ ꯌꯥ ꯍꯩꯒꯠꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏ ꯉꯥ ꯎꯕꯗ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯝꯃꯨ ꯍꯥꯏ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯑꯣ ꯄꯥꯈꯠꯂꯤꯕ ꯉꯥꯗ ꯅꯪꯅ ꯅꯣꯛꯁꯤꯟꯕꯗꯣ ꯍꯦꯛꯀꯠꯂꯤ ꯑꯗꯨꯏꯅꯤ ꯉꯥ ꯄꯣꯊꯥꯁꯤꯁꯦ ꯇꯨꯝꯊꯣꯛꯑꯣꯕ ꯑꯁꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯤꯞꯍꯜꯂꯤ ꯇꯥꯝꯅꯥꯁꯨ ꯂꯨꯝꯕꯨ ꯁꯥꯒꯠꯂꯛꯄꯗꯒꯤ ꯎꯏꯊꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯇꯥꯝꯅꯥꯕꯨ ꯇꯨꯝꯍꯜꯂꯝꯃꯒ ꯍꯧꯒꯠꯂꯛꯏ ꯐꯩꯖꯨꯞꯇꯨꯁꯨ ꯐꯖꯅ ꯆꯨꯞꯁꯤꯟꯕꯤ ꯔꯨꯝ ꯍꯤꯇꯔꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯒ ꯑꯃꯨꯛ ꯄꯣꯀꯦꯠꯇꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯍꯨꯝꯖꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯂꯦꯞꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯕ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯎꯗꯕꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛ ꯂꯩꯇꯕꯗ ꯀꯩꯗꯧꯔꯝꯒꯅꯤ ꯀꯅꯥꯒ ꯑꯣꯟꯁꯤꯜꯂꯝꯒꯅꯤ ꯑꯗꯨ ꯍꯥꯏꯗꯅ ꯁꯣꯔꯐꯥꯎ ꯊꯤꯡꯉꯤꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯈꯝꯕꯟꯖꯕꯒꯤ ꯆꯥꯡꯁꯦ ꯑꯩꯉꯣꯟꯗ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯅꯤꯅꯦꯗꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯈꯤꯕꯐꯥꯎ ꯍꯦꯛ ꯑꯩ ꯈꯝꯕꯜꯂꯤꯗꯣ ꯈꯣꯏꯔꯥꯡ ꯅꯪꯅ ꯅꯤꯛꯅ ꯂꯣꯛꯄ ꯃꯤꯅꯣꯛꯁꯦ ꯀꯅꯥꯝꯇꯗꯁꯨ ꯎꯍꯟꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯈꯛ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯉꯥꯎꯕꯅꯤ ꯑꯉꯥꯎꯕ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ